Hi guys, welcome back to my channel. Langlen Mommy Life ta yengbiriba mayam bu ahamba magdada khurumjari. Ngasi se completely 1 year fa kare. Maduri take internet khurub ki masen da hoji currently issue ori buko haidi maitai ko ki nang khatnari ba se ngasi 1 year complete fa kare. Ngasi gi numisi aina aigona thokhiba thawdok ma ningjangbagidamagta blog se tangai phadana semda yadabagi ko semjabane duna ngasi Kangleiparkta huji waribase ai ngaktang Facebook ta ngaktang yengame minute ani bu phate ngaktang yengame thaba am chalubane ai isa su nungaite adubu ngasigi numise na hongnana kaino ningjangi haibagi ko mayamda ai haigi kitang share tawjagena ai blog se semjabane Hꯧji aina Facebook tang ha yengba matamda Kanglada ima tare haidi masam ka aga ko moi receipt tawbagi haifitang urame details pura dei khangjadre kitang urame adu ubada isada tujungba nungaitaba ma phawe aduga atai sunatana ngasi asuk yamna warabase sahi ma phagi base khanghode Manipurda problem mayam ama lakre ngasi ki numise haifitang mayam da haijarakeba aigi ichanupi se matamduda suknatamgi 5 months to khadri bako megi tang sida aise aigi khutche angang atom pamba leibagi miro leidabagi angang atom pamba ichaji makha thamba yateba dum pamba dugi khutna bagi aise nambol da sakhi imagi bapamna Bisempur dane aduga aise nambol da chatlaga doctor maming to hinoktangi ama leibada maming kawre adugiduda yengba chatle ayugi pung 8 makhaida aise nambol yogi aduga ngahtang ngairaga khuse yenge khut ama samme khut ama yet khize yadre khut ama yet khize dudi ngasi je soibum thomaga nongalaga lao na haire dudi ai nupa mayum dong hanbado ya nupa mayum na kongborom dane kairau bitra wanglai kaidane duna aije hanba yara roina aise lek na bana soibum kai loi thoma lae karimda khangde adu kansida haibadi irang sisipurda thoe khole je adugi karim khangde duga pung 8 makhai doidagi social media haibadi net ban tawgidoine ba thinggidoine ba karim khangde ba duna angang ji oi haidi angang yawbani magi hagis mari manga mukti puye duga phiron ju sunatangi ani hum khatang pui ai isagi karim yawde karim pudana chatle ko aduga nomise ima na ije soibumje thombire soibumje thommaga khoise tumme ise hoide tumme ko khoi bai khoi gida ise hoide tumme duga moigi thongnau sidane pung ama makhai ama taba kan sidane kana pose thilak toine ba karigino khonda ije pura yam isaje dukan da yam nik khareba aduga angang se ma tummi aduga ije hoigi do wall khada mina nakanda ni hek leiba thongnau de hek leiba post to the kinga aga kang yeira khiba numit to the megi tang ahungi dungdang ne dungdang mu sumai tawre ai nu phasoi manakta matam duda ai nu pasu leite ko aduga ai se mi mayum da leibani na isa comfortable su oide aduga angang se pakhakrani na ije kot jallega aduga ahingda mi meyam ama mamanga church haidi mai kuki na maidai laisang mayam ama thaba hogare dagi akhugi hek leiba mamang da church ama lei mai jaw de thaba hore isa nik pana pakhatpa na yadreba pakhatpa yam pakhande aduga angang ji ditum mi ka chuli hogatre aduga isaje nik panane ko khoigi isaje khangde kai no matam tawraga leire ko matang thora in hangi karigino hanga smai tawre na smai tawraga ahing je saye di chappa je yaro khangne soibum no thoma tummagi june comfortable oidabagi ahing gi pung ani makhai sta la thokhre ba ima oiroi ke shor shor yam irang kala ka mai nam bul chatai no la thokhre agang lu ju pam ma ya da ba soibum sina ne ma pithak ko khoi ba da ju yam ngai tab to oigi ko adagi
nꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯟꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯕꯤꯁꯦꯝꯄꯨꯔ ꯑꯣꯏꯕꯒꯤ ꯏꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯐꯝꯗꯣ ꯑꯣꯏꯈ꯭ꯔꯦ ꯍꯦꯛꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯌꯥꯝꯃꯒ ꯍꯦꯛꯇ ꯀꯔꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯍꯧꯔꯦ ꯏꯔꯥꯡꯁꯦ ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯉꯥꯎꯔꯦꯕ ꯁꯣꯝꯗꯗꯤ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯁꯨ ꯄꯨꯔꯛꯇꯦ ꯌꯨꯝꯗꯁꯨ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯀꯣꯛꯁꯦ ꯉꯥꯎꯔꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯖꯤꯜꯂꯛꯑꯦ ꯍꯨꯝꯅꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯁꯤꯗꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯔꯦ ꯑꯗꯨꯗꯨꯅ ꯐꯤꯔꯣꯜꯁꯦ ꯕꯖꯥꯔꯗ ꯊꯣꯡ ꯍꯥꯡꯍꯜꯂꯒ ꯃꯔꯤꯅꯤ ꯁꯨꯕꯁꯤꯗ ꯆꯦꯜꯂꯒ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯝꯃꯒ ꯆꯦꯜꯂꯒ ꯐꯤꯔꯣꯜꯁꯦ ꯑꯃꯅꯤ ꯂꯩꯔꯨꯔꯦ ꯐꯤꯔꯣꯜꯗꯨꯁꯨ ꯑꯝꯇ ꯂꯩꯔꯝꯗꯔꯦꯕ ꯃꯤꯅ ꯂꯣꯏ ꯂꯩꯊꯣꯛꯅꯈ꯭ꯔꯦꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅ ꯒꯥꯔꯤꯁꯦ ꯆꯠꯄ ꯌꯥꯏ ꯌꯥꯗꯦꯒ ꯈꯣꯠꯇꯦꯒ ꯇꯧꯕꯅꯤꯅ ꯔꯤꯛꯁ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯁꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯪꯗꯨꯐꯝ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯤ ꯚꯔꯥꯒꯨꯝꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯃꯐꯝ ꯊꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯈꯜꯂꯒ ꯏꯁꯥꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯂꯤꯡ ꯇꯧꯕꯗꯣ ꯃꯣꯏꯅ ꯑꯩꯕꯨ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯗ ꯁꯨꯝ ꯍꯧꯈꯤꯀꯣ ꯃꯌꯨꯝꯗ ꯍꯜꯂꯛꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯗꯣꯏꯅꯣꯀꯣ ꯑꯗꯒꯤ ꯑꯩ ꯅꯨꯄꯥꯁꯨ ꯃꯇꯝꯗꯨꯗ ꯏꯟꯇꯔꯅꯦꯠꯁꯨ ꯐꯪꯗ꯭ꯔꯦ ꯄꯥꯎꯁꯨ ꯀꯌꯥ ꯐꯥꯎꯅꯗ꯭ꯔꯦ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯂꯗꯥꯛꯇ ꯂꯩꯈꯤ ꯑꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈꯤꯕ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯕꯨ ꯌꯥꯝ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯀꯔꯤꯌꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯉꯩ ꯃꯇꯨꯡꯗꯨꯗ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯗꯣ ꯑꯣꯏꯈꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯉꯁꯤ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯦ ꯑꯁꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯔꯦ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤꯗ ꯏꯚꯟ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯀꯩꯅꯣꯗꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯐꯣꯔꯁꯀꯤꯡꯗꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯇꯩ ꯅꯠꯇꯦ ꯑꯇꯩꯒꯤ ꯍꯥꯏꯗꯤ ꯑꯩ ꯑꯃꯒꯤꯁꯨ ꯍꯥꯏꯗꯕꯤꯗꯀꯣ ꯍꯧꯔꯛꯏꯕ ꯑꯉꯥꯡꯈꯩꯁꯦ ꯃꯣꯏ ꯃꯃꯤꯠꯇ ꯎꯈꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯇꯔꯕꯦꯟꯁ ꯃꯌꯥꯝ ꯐꯪꯒꯅꯤꯕ ꯃꯈꯣꯏꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯟꯗꯕꯗꯤ ꯉꯝꯗꯦ ꯀꯅꯥꯅꯕꯨ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯑꯒ ꯃꯤꯔꯝꯗ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯃꯔꯩꯕꯥꯛ ꯍꯥꯏꯁꯦ ꯅꯨꯡꯁꯤꯔꯤꯕ ꯉꯥꯛꯇꯅꯦꯀꯣ ꯑꯗꯨꯕꯨ ꯆꯠꯄꯁꯨ ꯆꯠꯉꯝꯗ ꯍꯥꯏꯕꯗꯤ ꯆꯠꯂꯨꯔꯒ ꯌꯨꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯈꯟꯗꯕ ꯌꯥꯗꯦꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯑꯣꯏꯅ ꯃꯆꯤꯟꯗ ꯍꯥꯏꯔꯦꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯀꯖꯤꯟꯒꯤꯀꯣ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯗꯣ ꯄꯣꯁꯇ ꯅꯨꯡ ꯄꯥꯏꯔꯒ ꯈꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯈꯤꯕꯩꯅꯤ ꯃꯣꯏꯗ ꯍꯥꯏꯗꯤ ꯕ꯭ꯔꯦꯟ ꯔꯤꯁꯤꯞꯇꯔꯁꯤꯗꯀꯣ ꯂꯣꯏꯅꯃꯛ ꯃꯣꯏꯗ ꯔꯤꯁꯤꯞ ꯇꯧꯁꯟꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤꯅ ꯅꯣꯡꯃꯩꯅꯦ ꯁꯤꯅ ꯑꯗꯨꯅꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯄꯤꯛꯏꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯨꯟꯅꯔꯒ ꯉꯥꯡꯅꯗꯕꯤꯗꯅꯦ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯗꯨꯅ ꯑꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯎꯕ ꯃꯇꯝꯗ ꯇꯨꯖꯤꯡꯕ ꯉꯥꯛꯇꯅꯦꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕꯗ ꯀꯌꯥꯝ ꯀꯥꯏꯒꯦꯀꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯌꯥꯝ ꯍꯧꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯐꯥꯛꯇꯣꯛ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯩꯇꯩꯅ ꯀꯅꯥꯅꯣ ꯆꯤꯡꯃꯤꯅ ꯀꯅꯥꯅꯣ ꯇꯝꯄꯥꯛꯅ ꯀꯅꯥꯅꯣ ꯆꯤꯡꯒꯤ ꯀꯩꯅꯣꯅ ꯀꯅꯥꯅꯣ ꯀꯩꯝ ꯈꯥꯏꯅꯔꯝꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯚꯟꯀꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯅ ꯇꯤꯟꯅꯔꯛꯄꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯀꯨꯀꯤ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ due to current situation I have not contact with them and some of the people I still have contact with them ꯑꯗꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯈꯪꯗꯦ ꯃꯣꯏꯅꯗꯤ ꯑꯩ ꯃꯤꯁ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯣꯏ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯏꯁꯨꯀꯣ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯨꯟꯅꯔꯒ ꯉꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯇꯧꯔꯛꯄꯗꯒꯤ we are not in touch we are not in contact ꯍꯨꯟꯕ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯏꯟꯚꯣꯜቭ ꯇꯧꯅꯤꯡꯗꯦꯕ ꯑꯩ ꯏꯁꯥꯁꯨ ꯇꯧꯅꯤꯡꯗꯦ ꯃꯈꯣꯏꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯐꯖꯅ ꯄꯤꯁꯐꯨꯜꯂꯤ ꯂꯩꯍꯟꯒꯦꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯣꯏꯗ ꯇꯝꯕꯤꯒꯗꯧꯕꯅꯦꯕ ꯑꯗꯨꯕꯨ ꯏꯆꯥ ꯆꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯔꯦ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯅꯥꯅ ꯀꯥꯎꯕ ꯉꯝꯒꯗꯣꯏꯅꯣ ꯃꯣꯏ ꯃꯌꯥꯝꯒꯁꯨ ꯄꯨꯅꯤꯡꯉꯤꯅꯦ ꯑꯗꯨꯅ ꯆꯤꯡꯃꯤ ꯉꯥꯛꯇ ꯇꯤꯟꯅꯔꯛꯑꯦ ꯑꯩꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯑꯦ ꯆꯤꯡꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯅꯔꯛꯑꯦ ꯖꯥꯠ ꯂꯣꯏ ꯁꯨꯅ ꯇꯤꯟꯅꯔꯛꯑꯦꯀꯣ ꯑꯗꯣ
sina aduni khainarꯛꯄ ꯑꯝꯇ ꯅꯠꯇꯦꯕ ꯆꯥꯛ ꯄꯨꯈꯝ ꯑꯝꯇꯗ ꯆꯥꯃꯤꯟꯅꯔꯛꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯛꯈꯤꯕꯀꯣ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯕ ꯉꯝꯗꯦꯕ ꯏꯚꯟ ꯋꯥꯔ ꯃꯅꯨꯡꯗꯕꯨꯛꯇ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯗꯨꯔ ꯑꯣꯏꯈꯔꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯅ ꯂꯥꯟꯁꯦ ꯂꯦꯞꯄꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯗꯧꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇꯪ ꯀꯜꯂ ꯐꯖꯅꯇꯪꯗꯨꯗ ꯂꯩꯇꯥꯔꯒ ꯐꯖꯅ ꯂꯩꯍꯟꯅꯤꯡꯉꯦ ꯁꯤꯗ ꯅꯠꯇꯅ ꯏꯃꯥ ꯏꯕꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯏꯕꯦꯟꯗ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯔꯦ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯑꯝꯇꯪ ꯅꯨꯡꯁꯤꯅꯔꯒꯀꯣ ꯐꯖꯅꯅꯦ ꯑꯩꯈꯣꯏꯁꯦ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯗ꯭ꯔꯒꯗꯤ ꯍꯨꯟꯅꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯦꯅ ꯁꯨꯝ ꯍꯨꯟꯅꯔ ꯂꯩꯕꯁꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯁꯥꯎꯅꯤꯡꯒꯗꯣꯏꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯑꯦꯒꯦꯟꯁ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯃꯦꯟ ꯄꯤꯔ ꯈꯣꯠꯂ ꯉꯥꯡꯉꯛꯄꯗ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯐꯥꯊꯔꯒꯀꯣ ꯅꯪꯁꯨ ꯑꯩꯁꯨ ꯃꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯥꯏꯔꯒ ꯐꯥꯊꯅꯒꯗꯕꯁꯦ ꯃꯤꯁꯦ ꯐꯥꯊꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯛꯇꯕ ꯈꯣꯠꯇꯕ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯑꯃꯅ ꯆꯦꯟꯊꯔꯒꯁꯨ ꯃꯩꯇꯩ ꯍꯥꯏꯕ ꯃꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯈꯪꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯏꯊꯤꯛꯁ ꯌꯥꯝꯅ ꯉꯥꯛꯑꯦꯕ ꯑꯩꯃꯛ ꯉꯥꯛꯆꯗ꯭ꯔꯒꯁꯨ ꯑꯉꯥꯡꯕ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯑꯩꯅ ꯉꯥꯛꯑꯦꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯑꯗꯨꯒ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯑꯩ ꯋꯥꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅꯦ 1 year ꯀꯝꯄ꯭ꯂꯤꯠꯅꯦ ꯉꯁꯤꯁꯦ 3rd May ꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯈꯤꯕ ꯃꯇꯝꯁꯦ ꯀꯌꯥꯝ ꯃꯤ ꯃꯌꯥꯝꯁꯦ ꯋꯥꯅꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯐꯪꯗꯕꯒꯤ ꯆꯦꯡ ꯆꯥꯛ ꯐꯪꯗꯕꯒꯤ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯐꯥꯊꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯥꯟꯁꯦ ꯂꯦꯞꯄꯤꯔꯣ ꯑꯩ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯒꯤꯅꯤꯀꯣ ꯃꯌꯥꯝꯅ ꯉꯁꯤꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯐꯖꯅ ꯂꯩꯕꯤꯌꯣ ꯍꯧꯖꯤꯛ ꯏꯔꯥꯡ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯕꯤꯁꯦ ꯐꯖꯅ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ